ꯆꯠꯂꯣꯏꯌꯦ ꯇꯨꯝꯕ ꯅꯨꯡꯁꯥ ꯊꯤꯅꯤ ꯏꯪꯕꯅ ꯂꯣꯏꯔꯦ ꯔꯣꯁꯅ ꯍꯦꯜꯂꯣ ꯍꯥꯏꯕ ꯂꯩꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯃꯝꯇꯥ ꯔꯣꯃꯥꯂꯥ ꯍꯥꯏ ꯔꯣꯁ ꯃꯌꯥꯝ ꯀꯩꯗꯧꯔꯤꯒꯦ ꯔꯣꯁꯁꯨ ꯃꯤꯇꯩ ꯅꯠꯇ꯭ꯔꯣ ꯃꯝꯇꯥ ꯔꯥꯃꯣꯂꯥ ꯔꯣꯁꯅ ꯑꯃꯨꯛ ꯍꯥꯏ ꯍꯥꯏꯔꯦ ꯃꯝꯇꯥꯗ ꯃꯝꯇꯥ ꯔꯣꯃꯥꯂꯥ ꯑꯥꯏ ꯂꯚ ꯌꯨ ꯔꯣꯁꯇ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯃꯥꯅꯦ ꯃꯝꯇꯥꯅ ꯍꯥꯏꯕ ꯅꯣꯏ ꯍꯥꯏꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯑꯣꯏ ꯂꯩꯔꯦ ꯋꯥꯍꯩ ꯑꯃꯇ ꯌꯥꯎꯗꯦ ꯋꯥꯍꯩ ꯃꯅꯤꯄꯨꯔꯤꯔ ꯕꯦꯡꯒꯣꯂꯤꯔ ꯍꯤꯟꯗꯤꯔ ꯏꯪꯂꯤꯁꯂ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯨꯕꯗꯨꯁꯨ ꯁꯨꯔꯕꯅꯤꯅꯦ ꯑꯗꯨꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯃꯟꯈ꯭ꯔꯦ ꯑꯃꯨꯕꯗꯨꯗꯤ ꯁꯨꯗꯣꯛꯀ ꯊꯝꯃꯝꯖꯥꯅ ꯊꯝꯃꯝꯕꯅꯤꯅ ꯏꯃꯣꯏꯅꯨꯒꯤ ꯀꯩꯊꯦꯜ ꯆꯠꯂꯨꯔꯕꯣ ꯆꯠꯇꯧꯔꯤ ꯍꯧꯖꯤꯛ ꯀꯩꯀꯩ ꯈꯔ ꯂꯩꯔꯛꯑꯣ ꯂꯐꯣꯏ ꯅꯨꯡꯐꯣꯏ ꯍꯩ ꯈꯔ ꯂꯩꯔꯛꯑꯣ ꯀꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯁꯤꯗ ꯐꯪꯉꯣꯏ ꯉꯔꯥꯡ ꯂꯩꯗꯗꯅ ꯁꯤꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯄꯨꯔꯒ ꯆꯠꯂꯨꯁꯤꯔ ꯈꯪꯗꯦ ꯇꯜꯂꯦꯅ ꯀꯩꯒꯤꯅꯣ ꯃꯨꯁꯂꯤꯝ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯆꯠꯂꯝꯒꯅꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯉꯁꯤ ꯀꯔꯤ ꯊꯣꯛꯇꯦ ꯍꯥꯏꯕꯅꯦꯕ ꯀꯔꯤꯅꯣꯕ ꯉꯁꯤ ꯃꯤ ꯌꯧ ꯇꯧꯕꯗꯣ ꯒꯥꯔꯤ ꯄꯥꯡꯊꯣꯛ ꯃꯣꯗꯤꯗꯣ ꯃꯥꯏ ꯔꯥꯝ ꯃꯟꯗꯤꯔꯒꯤꯗꯤ ꯂꯣꯏ ꯕꯟ ꯄꯤꯈ꯭ꯔꯦ ꯁꯣꯝꯗ ꯃꯩꯇꯩ ꯀꯨꯀꯤꯅ ꯊꯋꯥꯏ ꯊꯥꯅ ꯁꯤꯟꯅꯈꯤꯗꯣꯔ ꯑꯗꯨꯗꯤ ꯈꯟꯗꯗꯅ ꯃꯥꯒꯤ ꯔꯥꯝ ꯃꯟꯗꯤꯔ ꯍꯣꯠꯅꯔ ꯂꯩꯈ꯭ꯔꯦꯅꯦ ꯑꯣ ꯐꯥꯔꯃꯔꯅ ꯐꯥꯔꯃꯔ ꯂꯥꯛꯑꯦ ꯇꯦꯁ ꯍꯥꯎ ꯏꯕꯥꯏꯁꯨ ꯂꯥꯛꯑꯦ ꯂꯥꯏꯛ ꯏꯕꯥꯏ ꯍꯣꯏ ꯌꯧꯔꯕꯣ ꯀꯩꯅꯣꯗ ꯅꯣꯏ ꯃꯐꯝꯗꯣ ꯌꯧꯔꯕꯣ ꯇ꯭ꯔꯦꯟ ꯇꯣꯡꯉꯤꯖꯥꯠꯂꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯥꯔꯃꯥꯁꯨ ꯂꯥꯏꯛ ꯗꯟ ꯑꯗꯩꯗꯤ ꯐꯥꯔꯃꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯆꯨꯝꯃꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯨꯝꯃꯨꯕꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯇꯥꯕꯅꯤ ꯗ ꯒ꯭ꯔꯦꯠ ꯃꯩꯇꯩꯅ ꯁꯛ ꯎꯠꯂꯣ ꯁꯛ ꯎꯠꯄꯗꯨꯅꯤꯅꯦ ꯇꯜꯂꯤꯁꯦ ꯌꯥꯝ ꯏꯕꯥꯏꯅ ꯌꯧꯗ꯭ꯔꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯦ ꯕꯤꯀꯥꯁꯟ ꯂꯨꯋꯥꯡꯍꯥꯏ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯏꯃꯨꯡꯗ ꯂꯩꯔꯒ ꯀꯃꯥꯏ
24ꯗ ꯌꯧꯅꯤ ꯑꯗꯨꯗꯤ ꯉꯁꯤ 21ꯂ 22ꯔ ꯀꯩꯅꯣ ꯇꯨ ꯑꯣ ꯀꯨꯏꯔꯦꯍꯦ ꯑꯩꯅ ꯆꯠꯂꯨꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯃꯃꯥꯡꯅꯤꯅꯦ ꯏꯃꯥꯏꯄꯦꯝꯃ ꯑꯩ ꯊꯋꯥꯏ ꯂꯥꯡꯈꯤꯕꯅꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂ ꯆꯠꯂꯤꯃꯤꯗꯣ ꯑꯩꯗꯤ ꯀꯔꯤꯝ ꯆꯥꯅꯤꯡꯗꯦ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯑꯗꯨꯗꯩꯗꯤ ꯕꯤꯀꯥꯁꯟ ꯂꯨꯋꯥꯡꯅ ꯍꯥꯏꯔꯦꯀꯣ ꯐꯥꯔꯃꯔꯅ ꯔꯣꯁ ꯁꯞꯗꯟ ꯈꯪꯗꯦ ꯔꯣꯁ ꯍꯣꯏꯗꯣ ꯑꯃꯨꯛ ꯏꯔꯛꯇ꯭ꯔꯤ ꯕꯤꯀꯥꯁꯟ ꯂꯨꯋꯥꯡꯅ ꯀꯩꯗꯧꯔꯤꯅꯣ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤꯅꯦ ꯏꯃꯨꯡꯗ ꯌꯥꯝꯅ ꯏꯪꯕ ꯑꯗꯣ ꯍꯤꯞꯅ ꯑꯩꯁꯦ ꯂꯩꯔꯝꯕꯗꯒꯤ ꯏꯪꯃꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯐꯝꯕꯅꯦꯕ ꯁꯨꯃꯥꯡꯗ ꯐꯝꯃꯒꯅ ꯈꯔ ꯂꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯕꯤꯀꯥꯁꯟ ꯂꯨꯋꯥꯡ ꯍꯤꯞꯄꯨꯔꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯏꯪꯒꯗꯧꯕ ꯑꯩꯒꯤ ꯅꯤꯝ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨ ꯃꯥꯂꯦꯝ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯧꯔ ꯉꯧꯔ ꯆꯥꯕꯅꯤꯁꯦ ꯔꯙꯦ 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 ꯏꯕꯥꯏꯅ ꯀꯣꯃꯦꯟ ꯍꯥꯏꯔꯦ ꯀꯔꯤ ꯆꯥꯔꯒꯦ ꯏꯕꯥꯏ ꯅꯣꯏ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯑꯗꯣ ꯍꯧꯖꯤꯛꯀ ꯆꯠꯂꯗꯤ ꯃꯌꯥꯝ ꯆꯥꯅꯩ ꯈꯜꯂꯤꯍꯦ ꯇ꯭ꯔꯦꯟ ꯃꯅꯨꯡꯁꯦ ꯍꯧꯖꯤꯛꯅ ꯌꯥꯝ ꯐꯔ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯝꯗꯕꯅꯤ ꯇ꯭ꯔꯦꯟꯂ ꯀꯔꯤꯅꯣ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯆꯍꯤ ꯊꯥꯏꯅ ꯃꯅꯤꯄꯨꯔ ꯆꯠꯄꯗ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯑꯣꯏꯅꯤ ꯀꯩꯅꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯔꯤꯝꯨꯛ ꯇꯧꯔꯛꯇꯦ ꯑꯇꯩ ꯂꯩꯖꯗ꯭ꯔꯕꯅꯦ ꯕꯦꯜꯀꯗꯣ ꯁꯤ ꯀꯩ ꯂꯝꯅꯣ ꯁꯤꯒꯤꯁꯦ ꯀꯁꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯜꯆꯔ ꯀꯁꯥꯔꯅꯤ ꯀꯪꯕ꯭ꯔꯣ ꯈꯣꯡꯎꯞꯁꯦ ꯈꯣꯡꯎꯞꯁꯦ ꯀꯪꯕ꯭ꯔꯣ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯈꯔ ꯌꯥꯝ ꯄꯥꯟꯕ ꯃꯐꯝꯗ ꯐꯧꯔꯝꯃꯗꯤ ꯐꯕ ꯊꯥꯔꯨꯏ ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯩꯕꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯋꯥꯔ ꯁ꯭ꯔꯤꯔꯥꯝ ꯀꯝ ꯐꯥꯏꯅꯦꯜꯂꯤ ꯍꯦꯄꯤ ꯚꯦꯔꯤ ꯍꯦꯄꯤ ꯔꯥꯝ ꯀꯔꯤ ꯉꯁꯤꯒꯤꯗꯣ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯕꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯚꯦꯔꯤ ꯍꯦꯄꯤ ꯐꯣꯔ ꯑꯇꯩ ꯕꯦꯜ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯤꯅꯦ ꯉꯥꯏꯈꯣꯍꯦ ꯍꯟꯗ ꯊꯦꯡꯈꯤꯗꯣꯔꯦ ꯑꯗꯨ ꯍꯣꯠꯅꯕꯗ ꯁꯤꯁꯇꯔ ꯍꯥꯎ ꯁꯨꯝ ꯇꯧꯅꯤꯅꯦ ꯃꯃꯥ ꯅꯨꯡꯁꯥ ꯆꯥꯏ ꯀꯩꯅꯣ ꯏꯃꯨꯡꯗ ꯏꯪꯃꯟꯈꯤꯔꯅꯦ ꯆꯥꯛ ꯊꯣꯛꯂꯛꯄꯗ ꯁꯨꯝ ꯊꯣꯛꯂꯛꯄ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ
ꯃꯃꯥ ꯀꯩ ꯏꯟꯖꯥꯡ ꯇꯧꯔꯒꯦ? Heaven Hope TV, thank you Heaven Hope, thumbs up done. I'm a Korean. 안녕하세요. 감사합니다. Lead me to a place where I can meet Jesus, who can lead me to heaven. Oh, thank you, thank you. Jesus love us. Heaven Hope. 안녕하세요. Sister kaidano? Ay, 줌단이다. 감사합니다. 아니까 해래 아니까 둥강래 로야. Heaven, are you here? Lagi bang nilupa siya ng onda to hanggang. Sister kahit no. Satti ni. Ay kayim chatti jum dali. Ay ba? Ado untuk pergi ga? Ay untuk pergi. Ayo ikay tunggu di. Yung ni. Ahan ba dapat tongko? Kamahan ba? Phi kong play din na. Putro. Iya. Ay tanggal tigo. Desna tayo uputan ng uputan karon tali al na tali bani. Tu samo tu nupi kong mali. Ay ma? Ay kung lubahan na putro. Putro to. Chin na machili ba siya kong na lele mi. Hindi yan naman eh. Iya. Sana ba si Pitro. विकास हेलो काय झालं विकास काय जाओगे नाही Wala ba? ओ नंग विकास को करो दरो कोई नो Wah, thằng tàu. करिए तो नुगी नु पादरो विकास को विषय ओ मामा